Mayam Kurumjari Adom Yangbiribasi Impact Talk to Manipurni, Ngasi Aina Puduna Lakcharibasi Guest Anini, Aromatic Medicinal Plant Season Aduna, Tongan Bapoto Kayama Putok Pagilamda, Mangzil Thana Changsiliba, Guest and Yakwingasi Unajage, LL AGROTECH ki, Wahengbam Lamnganba, Amadi, MS Hotnajamal gi, Yangambam Ongbi, Abem Devi gani, Ahamaktada, Guest Animapu, Aina Taram Okchari. Ahan bada Yangambam lakcharage Yangamba Yangambagi haibiriba AGROTECH se sisi karamna linkhalakibano karamba wakhaldagi linkhalaga karamba product sing mathang sarakhibage haibado madu tentakna haibiyo ai ahambada aromatic medicine plantation jiti khutaba horkibji 2015 dagi horkibani adu aromatic medicine plantation ka masi yaudge mamangda biofertilizer nursery flower gumba putho kanda business se masa mo in 2008 gi horaki adui matungda yam pikna adu tadi thabuk se yam pikna toromi adui matungda Imphal Expo 2012 ta Imphal Expo NSIC ni sinba mela ama ka ibe amasumang la sanglenda chahi dumagi oni yawki adui matungda aina biofertilizer da ki nitrogen khare hen yawa SK and soil king na aina semjaba ki aina sum napi singna sing ising da tawrga hoba napi singna sing se khomjal la kan da nitrogen khare hen wang buki pambi sing se kari lege da thi humma matung da SK na haram ka puthoki adu ki har putho kan da laisu ga kari kra tor kan da Imphal Expo da saru ya ki matam du da state ki oina sarkar se congress na pairi adu da sar govinda sawadki sarga kangam hoi la kan da visit tawbi adu ga aisu presentation oina moi ki phya ga stage da ka khala kan da gifi adu matung da 2014 sangakwa dai da make in Manipur project si horaki matam si da 2015 da Commerce and Industry Department na ki Kano FFDC Fragrance and Flavor Development Center da ki Manipur dagi mi mari district dagi mi mari khagala kanda ki 36 farmer aromatic medicine plantation Manipur da hauna bagi da training am khak thagi adu ki training je chatluru matung da tongamba knowledge am khak FFDC dagi phangba horaki hek tholak pa kanda aromatic medicine plantation gi cultivation tawra kanda the thabuk sisum mathang aromatic medicine plantation hek punchalu budagi di hana tawjeri ba thabuk tu adu mati upgrade tawrpa di kanaba related oiba kanaba mayam phanga ke adumai to haraki adu lamgan badaina sigi matang sida hangjaning base akoina pot ama thaba lei thaba chananaba potsak thaba haibase lebak se lehau chendragadi yade adagi sinasi wali sidana ising wali haibase akoina yamna kupna mamuta na research tawbam di darkar oriba aina Lamgan bana tawri ba thabak sida khutha jungei da hana thidok piri ne ba research macha ama tawbase adugi research tu da lamgan bana kana di approach tawraga kana na mateng pangbiraga sigi thakse yongna ba sembada haurakpagi maru oiba thodang logi ba singdo adudi kana oibiki ahan ba hek haurakpa matam dadi aingon da guide tawbi na ba mi ji family gi ima ipanatana atopa friend circle sing khara lai ai akogi knowledge pi ba haitare financial karikara di mating pangakhiba kanamta leite duga knowledge oina mating pangakhiba haitare samakanda ki kam khlei mutum open na ma gi wakhalon ji sum pung aingon da pungning thogat pi ba ada ai gi hek sum aina gyan tarak pa matam da ai wakhalon da sum khanjabum khakti legi karigum ba aina farm gum ma tawraga natraga ina company macha ma tawraga anda ai gi khangja haijabaduna production gum putho kana madu do mayam da su kana hanba aduga tungda horeba na sing adagi mioi kharabu thabak pi ba ngam taraga di mi amoina malem sida hingam da sum aigi khongul simutna lehorani gaina khanjaba aigi wakhalon am khoksum leiki aduda focus tawrakanda ayamba sum ai thabuk si taw kena chok thorki bane lamngan bagi wakhal du mak yamna thagat ningai ni amadi hojda lamngan bana habibedo financially mateng pangbi rakpagidi kanamtana pambi rakte adubu wakhal loksing pibina ba mi leibase haina ba leidana ko paisa na nungai ba khuding mak natte adugumna wakhal loksing pibi bagi mateng na sigi thakpu yorok pase masimak lamngan bagi site gidi hairiba mioi dudiga yamna chawrba lamana ma tonjan jabaga chapmana ina haijaningi ko aduga mathang abem da laksage
Abem Hotnajamal se Abem na proprietor oibire adu oirak pasigi wari se laktringai da ahan bada Abem gi Ming budi abin aina su intro tauzare ko the blaifam kadai da gino ima baba husi kari kari tauri lairi bra mai ki maming kari kawi aduga family gi matang khatang haibi hoi ai sunus bai ningone ado ai sunus bai gi koi ipam lom ge haidare ai poko baba na ta khelambam kunjo mai tai aduga ai poko bi ima na ta khelambam me ma de lai ma haidare ai sunus bai dai ni aduga ai nang ji jum panjai na Visnupur 1 number 6 kuman nai na khangna ba da ni ai gi puroi ba gi ningna Yangambam surasi mai tawi ai ji junggi hairagadi ipamlong gi hairagadi ai pokpo ima ai ta sena masa khangja hodre ai na pi ngai matam de ma lai gitre aduga koi baba na pa taraga haitare pa taraga nga phara kanda nga do koi punsi do haitare ne adu mai na lele koi chilina hom pokpo ne ai na khoi atom bi ni ado isi ani do ga ai ga thak chi kitang haibati koi ya pokpo matam da khara khena gitana ai na gyan khaga tarak pa matam da moi diroi mayum palame aduna imungi awaba kari kara si ai ayamba aina mayok naraga lae ado lai lai su ju ai yam kanna tamba phangde haibati baba na pata gi pukhalakba nga do amu aina mu bazar da zualaga adu degi porak paduna imung do maintenance tawna ba honarak panina ado ai class 7 8 adumai muktang tawe yamna yumlong gi di haibati yam family condition se khara wa na hore haibati yum mama pan matam da nupi gi dai ta siam leibani na mama wat la agadi dai ta khuding makse loina wale haitare sotharak pa haitare adumaina ayamba aina loina purak panina jumlong gi famde adumain tawe aduga hoji aina jum palo matam stati amu ai gi nupa se government service te tawe adu taraga chuma pura hoji permanent ta driba haitare adumaina lei juji ko indi ado sigi thabak haurak pase si haurak pagi ahan ba point hai tare ni ko atopa hana tawbiram taraga su sigi feel sem ta changchal lage sigi da mai pak na bo hotna rage na haina khalakhi base karam na khalakhi kadai dagi karam na khalakhi hai tare hoi ado somna kanda su dum laibak thi base anga ngai de thirak pagi matung ina dum punchi ju pa thi waina tamak pagi ra khangde somna kanda su aini yum pala ba matam da su family condition je khara phataba aduduna ai gi nupa je khaktang ngai raga laibu matam da di khoi gi chalai ba ngamak ta ba hai tare adu ai je wakhal adum khalak matam da ai na mateng pangdraga di ai na honadraga di ai ji mi gi maran hai di mi gi mateng phango hai ba maran chaw hai ba chai gi laibak ta tamdre adoi taraga di ai ji ke do batai ai thauna pangal lai batai hai na wakhan je khalak khalle hai tare adu kan de khoi je nong mai tha tha da ba numit lama da dalam ngan bo hoi moi tim moi mari tau ba phama ma da khoi lekai gi mi na smai tau dana moi sida upami tha dore ye ka na tau ra kan sida khoi je chatlaga yaw bane moi gi sida adu yaw ba kan sida adum kai hai ni hotna ba kan ba suning ba adegi di halat pumit khang ba hai tare adu mai tau ba sida dalam ngan bana nang noi di adu amna hona bakal laka kedo bagi mi mi khapon lai tu noi nupi ni na noi pangan thokna hona ba yai hojiti nupi gi nupa gi thabak haiba leite haina dumaina dalanga mana ayama gai tawbira kanda ibani pulla kanda hai tare tawgi ni thabak adi lamngan bana miyam gi damakta lamgan mana haibi gi ba miyam gi damakta mi khara thabak piba phangta ngam taragadi miyam gi damakta kari gumba khara tawba ngam taragadi laibak phaba oigane haibado nakanda phamiba abem sina su yamna chawrba khudam amane mana hana leram bi fibam dagi di hauzik yamna nungaina leram leibagi mami ama su tai ko nungairam do male hauzik ti nungaina leram ga do male ado mathang lamngan bada lakchage lamngan bada ahan babudi hangre aina kamaina haudorakhibano na ado aina hangjaning ba ma wat hore hek horok pada I program sigi horok pa khuding ge hangjabane lamngan bada sa hangjage introduction ji self introduction ma cha ma khatang laifam kadai dagi no kari gi de khoi ki audience se sijina khoi ki program se yeng ma matam da puthora iba pot chei pamak pa matam da contact tawning pa matam da karam na thigani kadai da jatkani maming na kari gawi mi ama thirak pa matam da imai pa gi maming change adugo mayam details mayam lo khangning badina hek hek demand tawe moi gi demand sing adubu phangan na bagi da makta self introduction ma cha mata aigi ipagi ming na Wahengbam Jogeshwar Luang kawe
aduga ai bu phopa imaduna Wahengbam Purnima laima kawe ada ahambada khoji origin kwa po khojmanda pokpani Bisnupur gi makhada lebe intervillage khojmanda ai poklaki adukanda 1999 da akai problem khara leibate ki sum Bisnupur da hongalaki bani hojujik leiriba ai gi address ina Bisnupur ward number 7 selai akai isininaw mari ni nupi na khwai han oirakanda aina ahum suba ai gi mathakta nupa ma le aduga ai gi khada nupa ma yam nungaije lamnganba mathang ena khangjaning basi pothok mayam puthoi haire puthoiba pothok singse kari kari no haibdo madu macha khaina ten takna haibiyo akhina hoji puthok sari si ahambada akhina hoji ayam banadi akhina farmer sing the guide tawre isi nursery jo akhina sum supply tawre sam harkan de aromatic medicine plantation sida mapalam gi pot nataba Manipur gi oiba pot aikoina essential oil oina puthokpa yaba aduga medicine gi value da puthokpa yaba product ma plant mayam am leiriba hariba singsi aikoina FFTC da chatluba training si ma tung da gi di am chawbun knowledge am khak sum phangi kaimta aikoina season adana targa leiba pambi mayam khak leiri ko season bum khangdaba hariba pambi singsi aikoina thau in puthoga di thau du da ma lab test thar kanda mangonda nutrition fact kari kari cheli masi medicine lom da season abya bra natraga hair oil gumba shampoo gumba adegi skin disease ki laina tina gi adegi pesticide oina puthokpa ya ba pambi makhal kari kara kai kai leiri ha pusi hojiti tasena ai khut thaba horeba adada ai khoina ayamba project tawribo waksi production sing nursery gi plant sima production sima phajana sum sales tawre flower oiro adegi aromatic medicine plantation oiro sima sum tawre adu kanda mu finished product oina akoi market ta puthokpa yara aba production oina puthoi si akoi maming oina palabada lemongrass essential oil sima sum puthwe lemongrass essential oil sina akoi na puthoi ji sumaina spray oina sum puthwe adu spray oina tanatana roll on oina sumaina puthwe hariba product si ngasai gi akoina chamana oina ahambada Manipur da CCT ana chamana oina puthwe hariba si lemongrass pambi ni pambi si cha oina thakwa matam da di sumna tangi akoi gi hakchang da kanari si weight loss to hanba adegi BP control to hanba adugumba khar khakta ma hakchang da kana ba pi raga tu eba aduga thau oina puthoro matung da di ma si atuka mati kana ba lai akoina FFDC da training tawringa da tamakpa da 36 item ma si puthokpa yaiba medicine value and aromatic da aduduna even aikoina puthokchariba thau sina sum sijinaba matamda hojik kudakta hek sijinaba matamda kramai sijinaga muscle pain tawbugum khwang yangle naba adugum sum tayir su phai mai kana basi aduke mati yam kre aduga masigi thau sina mo akoina cha inchang thongbugumba thau ngorga thongbugumba kayumba da sum thadaraga koi chaba matamda direct mana thau ngogda budi na te ko injang thong bo lore thang da ram dai ga drop amagumba thadar kan da chaba hakchang noi kha chawkha phagani adigi khogi cell sing sidaram bo loim backup tau gane sima product si masima puthwe adagi mo citronella ana ki lemongrass ka hafe mana ba manam ju hafe mana gani adu Manipur ki leiriba miam sing da ina sum khangan jani badi citronella ama sum lemongrass Manipur de CCT ana akhoi chamana ji puthokro matung da akhoi CCT si magi manam mana ba adu pambi variety di khena ba makhal miam am leiri adu akhoi sum koine zatpa matam da citronella ji CCT ni ga khal kan da chamana oina sum sijinar ga jum da pambi em thar kan da hekta ka thalaga lolaga thakpa jam thengnai ba masi problem ne ba problem ne ha says thau ani si yengba matam du ha fachum mana gani ade medam na manam na ma yeng matam du khangba ngamoy ba sam sam mane value chap mane thau ama khakta ne logani ba tawbuda bu sina lemongrass ni sina citronella ni ani ge khena basi mana fragrance and flavor ani mota sijina ba yare ki sa ba thakku du sijina ba yare perfume ne semak ba yare medicine du sijina ba yare adu sunatangi citronella sina mu sijina ko du sina ma sina sunatangi fragrance sijina ka du ni mani flavor ja ti sa ba thakku da use to ya de adu na jungum da thar kan da CCT ni khalla kan da ki thakna ba yawe madu message pini ai ki site ge pambi du hana identify to view ma sakang du view adu kan da chaw ne lo ga thakning ga ju thak pi ba adu na tra ga hakchang de effect aso mo sum tholakani ba si citronella si sum essential oil oina sum sales tawre khoina masina muk sijina ba yare isina khigi pesticide adagi khwangyang le na ba da suma ju sum sijina ba yare ko aduga khigi mahik mata yamna leiba mafom adai manam namthi mafom gum bada sum thau se kathok ki matam manam namthi du hat krani adai matung mahik mata ju chef hoi grani kang mosquito repellent gum kai gum bada mayam
ama sijina ba yare sigi thau sum putwe adagi aduna tawda stevia haidana koi stevia gi manasi magi manasi sijini naturally masi madam na jo hujik char ga jing matam jung khang ne kyang gi matik thum ge habse adu manipur da magi common name ji stevia hai adu ga scientific name ji stevia ribaudiana hai ba adu masi Manipur da changsala matung da di akoina cultivation taro matung da mayam na mathon ba chini ba bi ne sum thole adu mayang lam da di sugar leaf kai na sum mitha pata kai na yam thona yo ko adu ma sina kanari sina mu kari no har kanda magi powder natraga direct fresh leaf se akoina sum chini gi mo hote sum season ba yare chalon ba matam da su chini gi mo hote si ha pa yare chalon ba matam da su chini gi mo hote si sum ha pa yare masi sina kanara isi akoina chini sum sari si calorie se adu matik sum wang khali ni ba chang da calorie se sum wang ak ba maram na hakjang da akoi gi effect mayam ama laina tina mayam ama hakjang no kha chakot pa gi gout adagi akoi gi diabetes kumba mayam la isi calorie wang gi sugar wang gi laina ngak tani hajini aduduna masi akoina masi saba matam da aduki matik gi sugar gi chang gi 35 times thumba hen gani mana ji sabra thumba hen tar ga su masada calorie amata yautre zero fat oire zero carbs oire sugar free oire po aduduna chini gi mohutta ma oina sum sijina tar ga di akoi hakchang noi kha chawkhat pagi adigi laina tina ma amam la iba adigi hakchang immune system son bi ko pugi masima kanagani habugi focus tham makanda akoina hauji ki oina stevia se yamna maming chatpa ama oi kaigino haibadi yum amada diabetes na ba se mi amana traga ani di dum yawe aduga atopa topa dum isada laina macha macha leba singse aham bada chini chadraga di chini thingtaraga di phagani na hairaga akhise anamana chini se hojiki matam da chana raktre aduba ahau badi chaning bangak tani chini athumba se cham ta thaga su cha chini gi athumba mahau do yaudana thakpa se hainagraga budi sum hainaba adu oi taraga su ahau budi chaning bangak tani na stevia se sigi sugar free se thak taraga di sa ta su kanai haiba se khangbani na demand budi yamna leiba demand lei taraga su mayam gi demand se fulfill tawba ngamda bani na karamna tawraga akhoi gi manipur gi praja mayam sida stevia gi product se si puthok taraga di mayam da loinamak phangan bangam gane khale product si mapalam da puthokna riba system si akhoi na sumaina brand oina akhoi na production puthoi ba sumaina sum puthokke samna kanda outlet akhoi manipur da su sum mathang mathang mayam ma hangai ba sing si moi da su sum manipur times kumba adegi organic outlet akhoi horticulture gi kasanjen thongi daga hangi do akhoi gi production thamba hore adegi tongamba mi makhal ato business to bo kambu sing su moi da profit vi to kanda akhoi gi production sum sales to hore manipur gi market ta ato bu masi process to we have si some yamna live process ni aduga yamna atopa state sing compare to kanda production si puthoke high targa di akhoi gi level di kitang watli madugi masi si chini gi type ta akhoi form drop ya sungdor extract drop ya madugi machine ji around 70 lakhs admaina magi amount ji pi aduna adugi machine du mong laita bani na laiti haiba targa suma si fazna akhoi gi nung sunlight direct kanghan bana taba semi sunset kumba aduga dryer machine gum later di dryer machine sum kanghan be yare ko adumok natraga su ngasai gi semi sunset kumba sar kanda lipsi he aga kanghan laba matung da grinder tor takhai ga direct sum ma use sum tok be yare aduna traga na ngasai gi powder mak takhai draga su ngasai gi lipsi kanghan laga akoina fazna packing tor ga tham kan sum use to be sales to be masida mangon da madu problem ka emta laiti ba ada hojik ta lamngan bana haibi ko direct sunlight ta phobi gano na simaram kari oi gane direct sunlight ta phoktar ga di magi ga akoi mangon da phangba glycoside ki chang ama khak yawi athum basida akoi hakchang da energy pi ba ngamba adagi magi kana ba value sing si sunlight ta direct phau patar ga di mangi aduduna ma season na patar ga su thumdi thumgani adu athum bagi chang khara makhai sum handagani adu ganda akoi da kana ba nutrition facts sing do akoi da phajna matik chana phang ngamdaba aduna sunlight direct phawbudi yada mas adugi okay adu sunlight ta phawba yade semi sunlight ta tawba taragadi phawba taragadi phajana khona powder oina semjaraga yumda
chini gi mahuta si thaaga dum sizinabada chini gi mahaudu aikoida fangba ngamgani haibiri ko sina tabada akoina atopa packet sing su uye chamana gi packet su ui asina kari oiduna sigi matang su chamana sisina aikoina nongno puthokpa chamana ni hana sum manipur da chamana makhal mayam ama sum puthokre aduga matungda aikoina puthorkadaba chamana su aikoji try tawri aduga nutrition fact lab ta thar kan puthorna bo honani maroina ngasagi chamana si ama puthokpu chamana si manung ji da ngasagi sugar free ji hapchal laga twin one ama khaktang agoi deeper oina puthokna boina plan kana tawri chini thak ba yaba ngasagi stevia liner boi mathau ta da chini liner boi mathau ta da sidadi amu packet ama dum seasonal ga dum ya dune ba thumju thum mani ngasai chamana da sum jawra adoba adugum bam ju try tawri aduga sijina ngasagi lemongrass simple flexus se sigi aikoina phajana maji dry tawthokanda kakakanda semukpa chamana neba sam masije aikoina hana sijinari ba CCT aduduga value chap manai aduga khena basu khara lei nutrition factor magi cider content khara wang ba nemba khasum lei adugi matungina aikoi chamana oina sum puthokpane aduga lamnan basigi thoiba pot sing se sigi pricing hai tare ko sigi mamal lepase sidi karam na lepi kanana abem su yawbiri ko chap manana adi thabak sida changsin minari banina mamal se lepasi ithandana tawraga lepi bra natraga animak tanaraga lepra kamaina tawe adugidi market akhoi su tasengna thabak si changsalakna bo honaba matamda market habsi yamna luba agigi business success oina bogi lambi am khaksuni adana market survey je akhoi hana loi tawthwe aduga aikoina brand ama puthoke na khan matamda stevia oiro something aikoina puthoiba sumaina atopa state ki sumaya am puthoiba adu packaging di manipur di packaging machine ji matik chana laitabani na aiko di khara awabati sum thengnari aduna masigi price si kramai to lep sige si atop hana puthoiba production gi manaba related oiba pot khare yenge gram machine yenge adukanda aikoi gi pot simu market ta thadu mutam kaya da thawe ai habu sum tanara kanda dumaina lepnai okay abem dong lake abem pricing maman lepagi wari sanare product se kari kari puthoi haibagi wari su mayam sanare ko ado abem na tawbiri se thabak se kari thabak ne hen tawbi kai ginu de thau puthoi ko adagi chana na ba chini puthoi chamana puthoi sigi manungda abem su loina mak tawbada yawbi bra natraga kari da ne hen khut thabi ayamba aigi farm da haitare aigi farm da puthokpa product ni na ayamba ai loina loi yawe haitare thau sungba khoi lemongrass oil se asi sungba chi ju khoi yam kuini change ayu ki pung 3 adai de gi hobuduna nungthin gi pung 3 mari adai de khoi mai mut le haitare thau sungba loi ado ayamba mina atopa khoi gi kanu yaw taraga di haitare ne ado hai kai haitare aine putho haningi ba thau hai tare thauthok alakpa moina haitabana ni khangde amana ni khangde koi leiba labor sing do ayamba aina mai punana dum hona jai haidi thau thokpa dune ba khoina pamjai se asungai matam da mai asukana thaga dabani adegi di asungai matam da smai tawga dabani haibaje ayamba aina tawi ai product khuding mak ayamba ai loi haijai haibdi vermi compost oiro abem na haidana ko haiba ma darkar oi photo hengat pasini darkar ori se lever panbigi ko ado thabak tawna ba mi se hojik pulap na kaya lei mi je ai akhoi gi se mi mapan tara aduga ai gi tangkak tu gi matung ina mi tra te thada ba yawi aduga ketang kano taro ko matam dana mi tara gumba mapan gumba adumaina thadara thame habdi khaurak pa matam adegi di adugumba matam da di mi je khara yamna thada da ba yarakte habdi akhoi de somna kanda di mala aga di akhoi khudak da adum nongmada sungba je amukta sungba loiba ngambani na khudak ta mi je dum matang tangkak ki matung ina mathau ta ba mi singdu gi matung ina thabak pi hai bani ba ado thabak pi ri se abem na sui sa su nupi oira bani na ko thabak pi ba se hena nupa da ne hena pi bra nupi da ne hena pi bra na tara arak pa sing da loina mak pi bra kamai na ta ayamba aina aigi site gi hai tare ai ayamba nupi de pi jani nupi da habdi akoi nupa di pangna bang ngamna ba dum suba chanagi adubu nupi ji di akoi sudi suninga ga mapan thokna atopa subham hai tare leina da banina akoi adai gi site di ayama chanai je koi chekon da chekon bagumba nung sugai bagumba adugumba
थबक से अयाम तौने अदो आइगी वखलोंदा अखोइगी इरेकाइदुदा लेरिबा नुपी अयाम आइगी फार्मदा लोइ थबक तहोनिंगे कइगिनो हाइरगा अदुना अमु अराइबो ओइरे अखोइ मसेन पुल्लगासु नुपी ngaktasu tauba yare adumaina khallakanda aina aigi ireikaidुदा लेरिबा इचिलि नाउ हाइतारे अदुगुम्बा सिंजे आइना अयाम थबक पिनिंगे हाइना नुपीना अयाम थबक पिजे अबेम की तुंगी पुंसीदसु नुपी लेकाई दुदा लेरिबा लेकाई अबेम होगी लेकाई खतनतना थंगनबा लेकाई दगी नुपी मयाम दसु थबक पीबा ngam ओइबा ngambio सि हायरगा मतंग स्वाइसदा अतेन ब्रेक अमा खतंग लौजगे ब्रेक की मतुंग दा आइना हंगदौबा वहंग मयाम वाली इम्पैक्ट न्यूज़ पु मी एकदातुना लेबियो मयाम पु मुकाना तराम नोकचरी ngasi aina unajariba si guest anini AGROTECH की Wahengbam Lamnganba amadi Yangambam Ongbi Abem Devi gani guest animakpu amuka hana taram nokchari break ki mamangda Lamnganba ga Abem ga wari sanabada aina khangjaning bada su mayam nungai ba khangba ngamme ko mathang aina Lamnganba dai khangjaning base pothok mayam se puthoe pricing tawre market ta chatle mayam nabu pamnare haibidi khange adu oirabasu karai fawba pamnarage haibase Lamnganba da isada business se tawri banina आइगी पोट से मी क्या ना लेरी है बसे लमगानबदा अदुगी कैलकुलेशन लेरी नेबा आइगी पोथोक सिगी पोथसित सिगी लोइनामा कैलकुलेशन तौरी बनिना पुथो इबसिगा सिट लिबसिगा प्रॉफिट से ला इबरा नत्रगा कमाइना तौरी प्रॉफिट टी सम लाई स्टेविया वरसु अदगी लेमन ग्रास वरगसु अखोइना थारिबा कल्टिवेशन तौरिबा पाम्बी सिंगजी प्रॉफिट फजना लेबा पाम्बी ngakतनी आना हाइनिंगी अदुगा ngasagi Manipur ki people sing the farmers sing the khar doubt like khar khar theng nai aikoina puthokchari se related mari leina ba samna kan dai sum hygiene ba khar lai lemongrass si thare matung si dai khoina thau muk sunge thau sungar matung da mo ngasagi ma gi lem hori bu waste se vermicompost amuk puthok pune ba vermicompost ina aikoina puthoi sina sumaina packing je phasna tawro ba matung da 50 kg gi ju puthoe aduga 25 kg gi 5 kg gi aikoina ma pa ma ba size ki matung ina sumai sum puthoe ba market puthok pa ya mo si hujikta सिगी पुथोइबा वर्मीकम्पोस्ट से सिसिना करी दा करम द सिजिना बया दोरि सिगी वर्मीकम्पोस्ट सिना एनी प्लांट खुदि मत लो यारे लौ उबा आलू थापा अदगी कोबी थापा वेजिटेबल आइटम सिंग दिसु लोइने यारे तो यारे अदुगा माय काना बसिना मुक्ता सिना मसिदि केमिकल अमते याउट्रे डायरेक्ट नेचुरली आइगी ऑर्गेनिक ओइरकदुइनेबा हु चेंदा बा हाइतार हु चेंदा बोइरकदुइनेबा अदुगा लमगानबना हुजिक सुमु पनबी स्टेविया से खोगी मियोइबगी हकचांगदा असुक्की मतिक कानाबा पीरिबा पोचाक से मणिपुर दा फंगबा ngamhandeba फंगबा ngamtaragasu पामिबा डिमांड फुलफिल तौबा ngamdeba मसि करी मरम गिने ना खनबी मसि जे अखोय प्लांटेशन वाटले अदुगी मथकता अखोयना पुथोकचरिबा प्रोडक्ट सि अदुके मति कानै हाबति अखोय खंगे अदुगा मी अखंगबा कांगपुसिंग दी मसि डायरेक्ट चिनी gi mohuchi laganda sum sijina ba hore manipur da su aduke matik mabu sijina ba customer masing yame mase khaga khang ba hore kwai han ba hore pu matam da di ngasai gi mi sing sida aikoina advertise mayam am tok tar ga su khanau kang ngang ba tar ga su thajabi de adubu dabu hojikti matam si awon ba ma dila ta sing har kan da mobile da net internet kari kra loina phangak panina ngasai gi magi kana ba si kari no ha matam da title du khotang nam jila kan moi lai le su ha ba ngang sing ne sum yeng matam da loi khangak pani कोइना एडवर्टाइज आम तौद्रगा जुसुम यामना खंगबी बने हेले पोचे डिमांड हेले इनेबा अदुदा आइना हंगजनिगे बसे स्टेविया से थाबा यारी दना को हजिक मणिपुर दा थाबा यारे मणिपुर गी लेहाव गा चानरे थाबा यारे ना खंगबनिना अखोइना लौ ओइना उरी बसे समाइना अखोइगी लौफम सिंगसिदा स्टेविया से था तारगदी हौगद्रा मसिना चटनबा यागद्रा कमाय या तारगदी ngasi फावबा अखोइगी लौमी सिंगसिना मसिगी खोंथांग से लौखत्रि से करिगिने ना खनबी मसी आइना खनबदा मागी ममांगदा स्टेविया खकी नते मसीदी आखोगी मसी जो प्रोजेक्ट अमगी मनुंग चन्ननी अखोइना पाम्बी सि थारी सि तसिंगना मेक इन मणिपुर प्रोजेक्ट की मनुंग चन्ना पोची मोइनदी तसिंगना लॉन्च तौग्रबनी अदुबु प्राइवेट ओइना अखोइना सरकार दगी लोन नु अदगी ग्रांट करिकरा लौथदबि दै प्राइवेट ओइना थाबै वानी गवर्नमेंट ऑफ मणिपुर की एरोमेटिक एंड मेडिसिन प्लांटेशन मेक इन मणिपुर की कमर्शियल इंडस्ट्री डिपार्टमेंट की MFICL मणिपुर फूड इंडस्ट्री कॉर्पोरेशन लिमिटेड ना सिगी प्रोजेक्ट तो पाइरिबनी हारिबसिदा स्टेविया थाबगी यावरिबनी फार्मर्स इन लोन पिथरकांदा थानबगी अदो मासोइना थानिंग जिबा कदौजिबा फार्मर्स इन इंटरेस्ट डाउन तौरिसी करिगिनो हारगदी तसेंग
तसेंगना फार्मर सिंग गिसु असोइब खरदि लै अदुगा गवर्नमेंट गी साइड गिसु असोइब लै हाइजनिंगी तसेंगना करप्शन हाबसी सरकार नोबोमा लाकनी तसेंगना करप्शन यादेन लाउगनी अदुबु लाउरिबसी सुमतंगी निथौदु खक्तंग लाउगनी मखा ताबदा थबक तौरिब कांबु सिंगसिति मतम खरा लाउखिब खोनदुगी ngahak le ngasai silent lerangani adui matung dai di ban sum mut pangam de haba tasina ai ju sum field sida khara wa khara tawre adagi supply kar pi re pi ba kan sida ai gi supply gi thadu ka du ba paisa du ba kuin pending thamjan bi ba ad entrepreneur oina private oina tawjeri ba ai khoi da di mashigum ba effect la han ba je ai khoi da di atoki matik shwanthare e ba aduga business da khoi down taw thare e ba aduna ngasai gi supply ji pi rani pi ra ji pi ri ba supply khu pi ji tasina moina hana paisa pi bi ra pura nati ai khoi na hana labor thadar ga pot chi khanbu oni arwam supply pi bi dang oro nursery supply pi bi dang oro akhoi na labor thadar ga phuktu halani pithok kan da ai gi pithopom thokpa payment check oigera adagi in case oina di sumbong phang de check oina loi phang check si ibi wa hai bagi damak ta sum hanjan office da satpai mathau tai masigum ji ta sing na tauhaning de ba ai masina tension me ama la hale wakhalon de entrepreneur ma mai pak na bagi dang to hotnaba matam da atoke matik struggle changi atoke matam changi matam manghandana ahing do buda thabak sura kan da ikoi ngasi sigi stage si yoro eba ngasi huji maksu tasingna ay farm da tummaga su leiba matam yauri eba kari maronggi isagi thabakti isana hona jagadabani aduganda ngamngasagi department amaga tinara kanda taidap tor kanda tabu thabak nate na isana hona dragadi madugi feedback la oidabani na adonda thabak torpani na department sing aromatic medicine plantation gi line da sum thabak se tawruramni na mayam ama lae supply gi pibu gi bu oiro amagi bu oiro laiba singji tasing na real da changchan biba aduga akhoi gi farmer da phangada benefit haktheng na matik chana yohan biba masi yohan janinge ba egi mota soi ama taw haiba matam da lauriba matam do ngai bada tak sin bada changi ba matam duna akhoi na tawriba thabak sida mai onjalaga thabak taw taragadi akhoi gi pothok sida hena chang hengat tuine ba percentage hengat kada ba se akhoi da sangba yada ba mayam lairiba manipur gi se akhoi ngasi talk to manipur gi khuthang da akhoi gi manipur gi famnai basing ko famnai bising aduga minister singsina tabiraga lamnganba gi request adagi appeal mayam se moina taraga thabak oina khatang pangthorok pasu oisanu ai haijaningi ko mathang abem dala ke abem perfume su puthoe ko adagi ado aina akhoi sum ngasai dagi product mayam sigi marakta leibda manam se smell se sangbrai manam su yaure aduga green tea cc tea se akhoi hana dagi seasinarak panina cc tea gi rana aina hana hangzaki bado sai program se houdringi da maramdi kaigino habda manam se magi smell se engonda familiar oiba cct na chatki banina ado aina sida perfume gi matang da lakchaning bese abem na nupi go oibani na manam gi matang la khatang laksake perfume haiba se mi makhal yami ngei ko yam mabanina manam si chu tongan ba manam pame manam haiba se isa nungsina ba manam kaya dagi ngak thokna na ba or mi lei ko tongan ba masa gi manam khara kan bagi ko khanana ba natraga sum manam nungsi bu khatang chaining bagi gumba adu gumba leidana ko adu manam se kamaina decide tawi haibadi leiriba manam ama khatang se dum hujipudi puthok pire ko si karamna masidagi tongan ba variety me am puthoga tawgige makha chathaki ge na khanbire hoi sigi perfume gi matang da akoi halamada akoina green tea se kano lemongrass oil se asisina koi perfume oina mina dum season narame hai tare akoi ge sidagi magi kanaba phangbadi me am leire adubu ayamba perfume je mina manam nungsini he perfume oina season ba yabra hana dumana koi sangai festival gumba dagi di infan expo gumba dumba mela je koi khara thokje adu da mina dwa hin torok pade akoi je kari kamai toraga akoi je perfume je khara puthokpa yai haibase dalam ngan baga ai tanar kan da khoi gi huji ji akoi manipur da sangbrai kaina lairi base akoi manipur da khoi huji ji puthokna ba di yam kan hona jari adubu mayam na makhan jam gare sangbrai da ko pande ga haira ka khang bus lai patchauli haira khang bus lai huji ji khoi ni puthok chai je asi je huji ji ki une de khoi si puthok jare si da nate makhan kaya ma ju khoi na puthok ke haina khanjari adu
as thaine khoi sangbrai manam haibaje ayamba nupa nupi khangdana khoi Manipur da ayamba loi ngaune ado khoina ka sumaina ka amani khoina ahamba test tawai pare sakhi baisida as kaino lai la abra kaino sangbrai manam namini kain ai sakhi bada ko adumaina adagi di khoina training kai gumba yawba khopa sapada aina ketang zaina sakhi bada mina as sangbrai manam nami nami ka haibisida ko aina as asidi phajana process chatlani haina khoi dalamnganba ga iga tanarkanda perfume just mai puthokibani adubu huji akhoi पुथोप याब मणिपुर द मैम अम लेरी अदो अखोई कई कइनो अखोई खल्लगा हाय तारे ने पर कनो सिदा मेन पावर मरु ओरदी मेन पावर सिने पैसा से वात पने पैसा से थादा बिना ब लैब तारगदी पुथोकनिंगी बा तौनिंगी बा थबक मैम से माय पाक तुनी नत्रा अदुगी पैसा दो फंगनना बा प्लान अमदी यातपम चंगी बा अदुगी प्लान दो प्रोपाइटर अनि न पुल्लगा कोक थादरगा तौमिना दुइने बनद्रा अदुगा आइना अबेम द मथंग लाक्सनिंग बसे अबेम न ngasa haibi ko wari sanaba matamda lekai gi nupi hena thabak pininge sigi matang da ko nupi ama oina nupi ama gi thabak se mayam na loina khangna raga leire yumgi phisu phizamba wai deiba wai sitpa ko hoi office ali tongan tongan ba mahi tamak padu gi matung ina chana chana ba department da changa ga thabak tawi aduna tabada akhoina nupi se uri se anamana phigi business ta changba ko phisalon sa da ne hena ubagum na tawiba madugi mayam gi thajana ba do thugai raga karam na thoklaga smaina sigi perfume ko thau adagi chamana puthok pagi lambian se sida changak khribono madugi thajaba da thugai ra changak pangam gri se karam na no ai gi ona de smai ha tare akoi gi ai gi oina thabak tawu matam da mayam na tawna da ba ha tare mayam na tawna aina inau nau na tawning ba ha tare aina I sam na de phi mak tai jo hana I halam le sai ne de phi durame adu phi mak ta tureng khalaga chu mayam na sumu unadri ba mawong da puthok cha I adum angang ngai de gi khara dum pam jare e aduna ai gi business ju ayamba ai nupi gi sinpham di natte ai melam nu jai bado ai ju khangjai nupi gi sinpham di natte adumak pu huji huji ti paisa gi value je aduki mati wange aduna akoi gi senthok lambi adagi di ai ju yum palabani ne isa hore I ado ai makna matik chaba mi ma oiba ngam hodabani na isa se matik chaba mi ma ohinda ya de haiba wakhalon se aina thamakanda hujik matam ji de nupa nupi haiba leite thabak haiba se aina hon aning bado aina ai gi pagan sakti hai tare ne adu do ai tong ana putho kan da akoi nupi ju sumaina tawbi yaina hai bado ai nu haning ba hai tare adu ju oire adegi di isa semak matam da paisa changi ai nupa khak tang ngai raga leibe yate adu duna ai je ayamba niraga sijana base imung da haina ja de hai tare ayamba aina thokjaraga aina puthokjaraga aina isana thokjaba paisa si isana sijina ningba mo ongda sijina ba adu do ai ayamba khara pamjai adu duna mingon da ka haide bi da aina thokjaruraga tawjabani ka haibu dum pamjai ba adu hojik sigi phibam se yorok pasida abem gi husband sina ipuroi basina paisa ga tholok pasida degi thabak ka mayam hairam basida support taw bibra ka maina reaction kari pi madam support ki wade hek haubu degi tawre ayamba ai gi family maintenance aina ayamba tawre ma je khara mingam da ba mi ma da wa adu da haiba ngam da ba hai tare ben da di leiraga haidokwa haidabi adumaina ma chikra taweba aduduna yalhambada dalamnganba ga thabak horokpa matamdadi ma ga tawmina na ba haina akoi tawbone adaida ma je office ki thabak se thadokpa yadaba aduduna man hai ai mana office ki tangda ba ama khangdri bauti nang tho haina aingonda hai bi ba hai tare adumai tawrakanda tawrakimni fun support ni mana ai ge akoi mela nungla salaiba kholaiba je ama atheng ko mana office awar loirakanda akoi mela je horen atheng ba thalakaduini mana haigat pirko line da haigalak pa khoin han khraga adukanda mai yaw da buni mina ai isa hoji pakhang phare class 8 kare hai tare isa je dum soti matam gumba leiraga ti isa na su fun support tawbi adumaina adubu miyeng dadi lekai gi miyeng hai tare praja gi miyeng dadi kaino rupa nupi thabak tawina ba hai wakhalon chele ko adumapu win kan ba ma darkar oi adubu thamoi sengna ba ma darkar oi adubu nupi nupa hai base jammu jamnar di kasmbung nate adu akoi aina khoina tawjari badi akoi gi target to khoi thabak to hai tare ne adu da tawbani na akoi gi thabak mai pak ta ba yate akoi product anauba ma kari puthokani asugumba sida dum chatkidana ko yamna phazaraba wakhalone haijaninge sida abemna akhoi Manipur gi miyam da piba yaba message khara pibire nupa nupi ani akhoina thamoi bu sengna taragadi wakhalna bu sengba taragadi nupa nupi ani na thabak punna tawmina ba matamda akaiba karimta leite second da ipuroibana full support pibireba thabak adu soidana mai pakani nupi bu yumda leibagi mahutta fisalo sa tawbagi mahutta mapan thoktuna madu gi thajabagi
अखोगी लाइन अमा बाउंड्री अमा अखोगी सोसाइटी न चिंगगा थंबिरिसे मसी कांथोगा चत्तुना उत्पतारगदि सोइदना माइपाक ए हाइबमसु हाइबिरेको अखोगी मतमसु लोइसले लास्ट ओइना आइना लमगानबदा हंजनिंगबसे आइना साइदे क्वेश्चन मयाम हंगे वारी मयाम सारे सिदा आइना हंगदि हंगौदबा लमगानबनेदि हंगनिंगबा क्वेश्चन गादि लेहौरिब्रा लेहौदब्रा लोइना वारी सानबदा यावग्रब्रा कमाइ तौरे आइगे साइडगी सुम अदु आयु हंद्रगसु मदन हंद्रगसु आइसुम खरसुम हाइसिगे तसेंगना मणिपुर दा सेमिलोन कोइ सॉफ्टवेयर गा लैरिसी मरुइना हायरगदी तसेंगना मणिपुर की फिल्म मयाम अमा हांगा गा लै फिल्म मयाम अमा हांगी सी कोइ एरोमेटिक मेडिसिन प्लांटेशन सीजन नतबा अखोगी सीजन नाइदबा नन सीजन ओइबा पाम्बी सम ममिंग ओइना पल्लाबदा वेटिवर लेमन ग्रास अमुक थागर कांदा ngasai हार्वेस्टिंग टाइम सी 2 months 3 months दा तौबा अदुगुम नतबा अखोगी सीजनल प्लांट मयाम अमा तौबा याब लैदिबा मणिपुर की लौफम सिंजे आमना हायरगदी हांगा सुम लै ओनली वन टाइम खक्तनी अखोना लौखतलिबा मागी पोथोक्से लौ उग्रनी लौ उग्र मतुंग दैदी हांगा सुम लैख्रे हांगा सुम लैख्र कांदा हंगाम हुनबा कांबुन खर खर हुल्ले अदुग मणिपुर की मफम से कोइना सुम चत्सरे अखोइजु अदु फिल सिंजे आमना लोइ पुंगा हांगा लैबा अदु अखोइ सिदगी हेक मपान थोखिबा मतम मणिपुर की स्टेट वांग लान की मतम ददी लम अदुके मतिक चावे अदु तारगसु पेडी उरोबा मदु लौ उरोबा मतुंग द फिल सिंजे हांगदना आयाम लोइ लैयो एंसी थाबा याबा आइटम मैम थारकान प्रोडक्शन से पुथोकना सुम होनेब मणिपुर की सुमनतंगी उरीसी सुमने फौ खक्तंग लो लोरे अदुई मतुंगदि पूरा फिल जे फंगांग ले मसी खुदिंग मक्सिंग जे अखोगी सरकार की थबक खक्तना थबक नते तसेंगना अखोइना तौरिबा थबक सिजु जस्ट थबक अमखक्नी अदुदुना ngasagi ai सरकार की थबक फंगौद्रेना नहासिंग अदगी हौगलैबा इंखलैबा नहासिंग जे वखल हंदबिदबा तवे अब कै लेगे जी थिदो कांदा अखोगी हांगागा लैबा फिल सिंग जे मतम की मतुंगिना याम शॉर्ट पीरियड था अहुम की मनुंग द लोकपा याबा मरी की मनुंग द लोकपा याबा आइटम मैम लैरिबा अखोदी जो प्रॉफिट यामना लैबा तेना कांदा ममिंग ओइना हाइबदी लमगानबना हाइबिरिबसे अखोगी मणिपुर की मिया मणिपुर की अखोगी ngasi talk to impact yengbiriba talk to manipur yengbiriba audience singda inkhalaklibba naha singna thabak phangde haibagi awaba nungnangba leiriba mayam sigi matam se adumna manghanbagi mahutta akhoi manipur da leijariba law singse field singse lei smaina hangaga leibagi mahutta अखोइना करिगुंबा रिसर्च मचा अमा खतंग तौरगा हांगिबा फिल्म मयाम से चही चुपामा सुक्लेब लेप्तना अखोइना करिगुंबा था तारगदी मदुदुना मणिपुर द पोथोक हेना पुथोकनी मदुना प्रॉफिट हेना पुथोकनी दुगा नुंगाइबा याइफबा मियोय अमा ओहनगनी मदुना इमुंग अमा पुरकनी इमुंग दगी लेकाय अमा लेकाय दि सोसाइटी देन अखोइगी मणिपुर से नुंगाइबा ngakta ngaigani हाइबगी मेसेज तुने लमगानबना पिजरिसे यामना नुंगाइजे लमगानबा मदि अबेमना अखोइगी इम्पैक्ट TV da lakpibako aduga akhoi program sida nungai raba wari knowledgeable oiba akhoi na hana khangdaba khangba yaba pot mayam haibire ko audience na su khangboi jasanu tungi punsida mai pakpa oibiu masi haijaraga ngasi talk to manipur gi program asi matang swaida loisinjarage mathangi chayolda akhoi amuka hanna nungai raba personality mayam puduna lakjage impact news pumi engta tuna lebiu